Shahenshah Srirangapatnam, Mahisoorgi Sultan Tipu Sultan, Asum na haina lamhuigi chahi chamagi punsi budi, kai gino magi punsi na henafai. Wafamase Mahisoorgi Tipu Sultan na haikibani. Mahak aduguma ni masagi laibak punung si jabada mapalaitaba, Hindustan ki damak yam na khanjaramba, Ingres ki mayokta mariba ki damak thawai thakiba. Mahak sikrabatungda Ingres ki general na haiki, ngasidi Bharat aikhoigi oirabani, Bharat ki oina Tipu Sultan nungi chauraba wal amagumna leplam Maramasina mahak lairingai Bharat Ingres ki khutta lakpa yaramde. Tipu Sultan bu magi konung makta laiba mi ama anigi chirol gi matengdagi Ingres ki khutta turabagi tungda tapna Bharat British ki khutta chatki amasung nongmadi entire Bharat makhoi gi oiki. Tipu Sultan ki life ki matangda video asida khajik thamjage. Tipu Sultan ki mapa gi ming Haidar Ali kawi ningthau ni Mahisoorgi amasung mama gi ming Fakhrun-Nisa kawi. Tipu Sultan jati bichati khaib miyoi nate mahaki oja Hindu su oirami mahaki mantri singda Hindu kaya awang bathak pairami mahak mandir kaya sarami mayambu mityeng amadi yenglami nungai ni hinglammi. Tipu Sultan na angang oiringai matamdana British na Bharat pu tapna khudum chanbagi damak laknarabi magi mapa na mabu lairik tambina bagi damak athap padagi matik chaba oja kaya kauraklaga thamlammi. Angang oiringaidagi mahak language kaya da khudamoina Parsi, Arabic, Tamil, Francis, English na chingbada afawbo ikirami Arabic line dasu khangi hai practice tawa molbi amagi thak kumbani. Masiga loinana Tipu thang ta 10 sagol thawbani chingbada afawbani Christab the 769 da Ingres na seaport ama attack to the losinki mafamado Haidar Ali gi laibaki area manungdagi ni Masida Tipu yamna nungai kidi maramasina mapa Haidar Ali amadi maga pullaga Ingres ki mayokta lan tawbada lepki masibu second Anglo Mysore war kawi warasida British mighty ki Christab the 1780 da amuk British na Mahisoor da lan ki damuk laki Haidar Ali amadi Tipu na 90,000 force ka loinana Bangalore da thunglaki lan asida su British yamna thina mighty ki masigi lan ase Ingres ki oina yamna chawba mighty ba oirami England da fawba yamna nungai nakide masigi matungda Haidar Ali laikidre matamdu da Tipu Sultan chahi kunithoi gi pakhangni amasung Mahisoorgi ningthogi luhuk upki. Angang oina ningthau ama oibagi responsibility laukibana awaba kaya mayok na bataki khwaidagi chawba awaba Ingres sing oirami makoina yamna kanna Tipu Sultan bu namthanaba hotnai adubu ngamlamde. Tipu Sultan gi plan and program gi mangda Ingres lakchaba yaramde maramasina Ingres ka Tipu Sultan ge treaty ama taunaki treaty aduda Tipu gi search sing Ingres na yabataki Hindustan da Ingres na lakna bada khwaidagi wakiba hairagadi Tipu Sultan ni Hindustan ki damak Tipu Sultan na toram kiba sing itihas na kaidonung kauba ngamloi Tipu Sultan ki naval force malem ki naval force sing dagi hen na mapangal kalami Tipu Sultan bu prithibi ki ahanba missile man natraga rocket sa kiba mini haina kawi. APJ Abdul Kalam gi wafam matungina Tipu Sultan prithibi ki ahanba misakni mana rocket technology da thabak paikhat pahauki. Asum na hainai Tipu Sultan sikrabatungda masigi technology ase British na London da puki it means makoi na use to bahuki. Tipu Sultan na landa rocket tanatana atopa technique kaya sizinrami mahak na landa karam na maipa kani haibagi matangda lairik ama iki. Lairik adugi ming Fatahul Mujahideen korami lairik asi ngasisu Indian library singda mafam chawna kanduna lay. Tipu Sultan na Ingres ka mayok na bagi damak matamdugi afawba Ottoman Empire da mateng haiki Ottoman Empire na mateng pirakhi masi punamak ase uraga Tipu gi thauna amadi haising babu khallaga mabu phogna mai thiba pibang ngamlaroi khanglabada British na aronba plan sanaba hokibani masigi damak Ingres na senja thumja pamba laiba yagadaba mi thirakhi. Laibak thibadi Tipu Sultan gi konungda cha thaktuna leiba Mir Sadik Lang asida thuki masika loinana Hyderabad ki Nizam Maratha kanglupsu Ingres ki force ka punsin nakhi. Aroi bada akanba force ahum Nizam Hyderabad Maratha kanglup amasung Ingres sipai sing makhoi lup ahum ase punsinduna landaba lakhi amarom da Tipu gi senapati oiriba Mir Sadik na lot na makhoi gi mateng pangbagi damak ngaiduna laiki. Asum na hainai Tipu Sultan da chawraba yeknaba
ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯄꯤꯔꯕ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯇꯟꯊꯗꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯄꯥꯏꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯁꯨꯜꯇꯥꯟ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯤ ꯌꯥꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯊꯋꯥꯏ ꯀꯜꯍꯧꯕꯒꯤꯗꯃꯛ ꯅꯍꯥꯛ ꯀꯣꯅꯨꯡꯒꯤ ꯑꯔꯣꯠꯄ ꯂꯝꯕꯤꯗ ꯆꯦꯟꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏ ꯁꯦꯟꯅꯖꯍꯧꯒꯦ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ, ꯀꯩꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯅ ꯂꯝꯍꯨꯏꯒꯤ ꯆꯍꯤ 100ꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯤꯄꯥꯏꯁꯤꯡꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯂꯩꯔꯤꯕ ꯐꯥꯎꯕ ꯏꯪꯒ꯭ꯔꯦꯖꯀ ꯁꯣꯛꯅꯔꯝꯂꯒ ꯁꯍꯤꯗ ꯑꯣꯏꯅꯈꯤ꯫ ꯏꯪꯒ꯭ꯔꯦꯖꯅ ꯇꯤꯄꯨ ꯁꯨꯜꯇꯥꯟꯕꯨ ꯀꯌꯥꯝ ꯀꯤꯔꯝꯕꯒꯦ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯏꯪꯒ꯭ꯔꯦꯖꯀꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ, ꯉꯁꯤꯗꯒꯤ ꯏꯟꯇꯌꯔ ꯚꯥꯔꯠ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅ ꯁꯤꯈꯤꯕ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯔꯒ ꯂꯟꯗꯟꯗꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ, ꯃꯔꯨꯑꯣꯏꯅ ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯇꯤꯄꯨ ꯁꯨꯜꯇꯥꯟꯕꯨ ꯅꯤꯡꯁꯤꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯈꯔꯅꯤ ꯃꯥꯡꯗ ꯊꯣꯛꯈꯤ, ꯃꯗꯨꯗꯤ ꯀꯔꯅꯥꯇꯀꯤ ꯒꯣꯔꯃꯦꯟꯠꯅ ꯍꯥꯏꯈꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇꯒꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯆꯦꯞꯇꯔ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯉꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯔꯥꯖꯅꯤꯇꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤꯗꯃꯛ ꯂꯥꯏꯛ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯐꯪꯕꯒꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯕꯦꯜ ꯑꯗꯨ ꯅꯝꯂꯒ ꯑꯣꯜ ꯑꯗꯨꯗ ꯅꯝꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯒꯤꯗꯃꯛ꯫